Merry Christmas! ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯃꯣꯃꯣ ꯆꯧꯃꯤꯟ ꯑꯆꯥꯄꯣꯠ ꯃꯈꯟ ꯃꯈꯟ ꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯕꯨꯡꯉꯣꯅ ꯁꯦꯞ ꯆꯤꯡꯈꯩ ꯉꯟꯕꯅ ꯃꯥ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯅꯥ ꯑꯍꯥꯏꯕꯤꯒ ꯆꯤꯟꯊꯔ ꯂꯥꯛꯏ ꯃꯥ ꯀ꯭ꯔꯣꯁꯀ ꯁꯤꯙꯔꯒ ꯈ꯭ꯔꯤꯁꯃꯥꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯕꯣꯕꯤꯅ ꯁꯤ ꯃꯣꯃꯣꯒꯤ ꯀꯩꯅꯣ ꯇꯛꯏ ꯃꯀꯨꯗꯣ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯣꯝꯅꯕꯗꯣ ꯃꯥꯅ ꯁꯣꯝꯗ ꯁꯤ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯥ ꯇꯣꯠꯂꯤ ꯍꯧꯖꯤꯛ ꯕꯨꯡꯉꯣꯅ ꯃꯣꯃꯣ ꯁꯦꯝꯗꯕ ꯍꯧꯔꯦ ꯔꯥꯎꯟ ꯔꯥꯎꯟ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯁꯣꯅꯥꯅ ꯁꯣꯝꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯁꯦ ꯁꯪꯒꯣꯝ ꯁꯤ ꯁꯣꯅꯥ ꯁꯪꯒꯣꯝ ꯈꯦꯔ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯣꯅꯥꯒꯤ ꯁꯣꯝꯗ ꯆꯥꯛ ꯑꯉꯧꯕꯒꯤ ꯈꯦꯔ ꯑꯃꯅꯦ ꯑꯗꯒꯤ ꯁꯤꯅ ꯃꯥꯒꯤꯁꯦ ꯀꯆꯣꯔꯤ ꯍꯧꯅꯤꯌꯦ ꯇꯤꯜꯍꯧ ꯃꯌꯥꯝ ꯉꯧꯔꯤ ꯃꯥꯁꯤꯗ ꯀꯆꯣꯔꯤ ꯍꯧꯅꯕ ꯑꯁꯤꯅ ꯇꯤꯜꯍꯧꯒ ꯀꯩꯒ ꯉꯧꯗꯣꯏꯅꯣ ꯁꯣꯅꯥꯁꯦ ꯇꯤꯜꯍꯧꯁꯤꯅ ꯉꯧꯕ ꯂꯣꯏꯔꯒ ꯍꯥꯞꯇꯣꯏꯅꯦ ꯀꯔꯤꯒꯅꯣꯕ ꯍꯥꯞꯇꯣꯏꯁꯤ ꯍꯥ ꯇꯤꯜꯍꯧꯗꯪ ꯃꯅꯨꯡꯗ ꯍꯥꯞꯇꯣꯏꯁꯦ ꯃꯥ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯀꯟꯅ ꯉꯧꯔꯤ ꯁꯣꯝꯗ ꯃꯣꯃꯣ ꯁ꯭ꯇꯤꯝ ꯇꯧꯅꯕꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯗꯅ ꯃꯣꯃꯣ ꯁ꯭ꯇꯤꯝ ꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯡꯇꯣꯛꯑꯒ ꯁꯤꯗ ꯃꯣꯃꯣꯁꯤ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯁꯥꯕ ꯃꯣꯃꯣ ꯁꯦ ꯑꯉꯥꯡ ꯑꯅꯤ ꯁꯣꯝꯗ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯕꯥꯅꯤꯁꯨ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯥ ꯂꯥꯛꯑꯦ ꯃꯥꯁꯦ ꯋꯥꯏ ꯁꯤꯠꯇꯣꯛꯑꯒ ꯋꯥꯏ ꯁꯤꯠꯇꯣꯛꯄ ꯂꯣꯏꯗꯅ ꯁꯤ ꯅꯥꯀꯟꯗꯅ ꯑꯩꯒꯤ ꯌꯦꯟ ꯃꯌꯥꯝꯒꯤ ꯃꯌꯨꯝ ꯂꯩꯔꯦ ꯁꯤꯅ ꯑꯩꯒꯤ ꯌꯦꯟꯒꯤ ꯃꯌꯨꯝꯅꯤ ꯑꯩꯒꯤ ꯌꯦꯡꯒꯣꯟ ꯁꯣꯝꯗꯅ ꯌꯦꯟ ꯃꯌꯥꯝꯁꯦ ꯃꯆꯤꯟꯖꯥꯛ ꯆꯥꯔꯒ ꯋꯥꯗꯅ ꯄꯣꯊꯥꯔꯤ ꯍꯧꯖꯤꯛ ꯃꯆꯤꯟꯖꯥꯛ ꯃꯕꯨꯛ ꯊꯜꯂꯕꯅꯤꯅ ꯃꯣꯏꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯊꯜꯍꯧꯗꯕ ꯀꯥꯡꯕꯨꯅ ꯆꯥꯔꯤ ꯁꯤ ꯂꯩꯔꯦ ꯃꯣꯏ ꯀꯟꯅ ꯆꯥꯔꯤ ꯈꯔ ꯑꯃꯗꯤ ꯃꯕꯨꯛ ꯊꯟꯕ ꯀꯥꯡꯕꯨꯗꯨꯅ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯀꯨꯜ ꯂꯩ ꯃꯌꯥꯝꯁꯤꯅ ꯃꯕꯨꯛ ꯊꯟꯕ ꯀꯥꯡꯕꯨꯗꯨꯅꯤ ꯊꯟꯗꯕ ꯀꯥꯡꯕꯨꯅ ꯆꯥꯔꯤ ꯁꯤꯅ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯃꯣꯃꯣ ꯌꯣꯝꯕꯒꯤ ꯁ꯭ꯇꯥꯏꯜꯅꯦ ꯃꯥꯒꯤ ꯌꯥꯝ ꯂꯥꯏꯅ ꯌꯣꯝꯃꯦꯁꯦ ꯁꯤ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯕ ꯁ꯭ꯇꯥꯏꯜꯅꯦ ꯃꯥꯏꯁꯦ ꯐꯁꯨ ꯑꯗꯨꯝ ꯐꯖꯕꯀꯣ ꯃꯥꯅ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯌꯣꯝꯕ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯁꯤꯒꯤ ꯃꯥꯏ ꯈꯨꯌꯣꯝꯁꯦ ꯁꯤ ꯌꯥꯏꯑꯕ ꯁꯤꯝꯄꯜ ꯑꯦꯟ ꯁ꯭ꯇꯥꯏꯂꯤꯁ ꯑꯩꯈꯣꯏ ꯁꯣꯅꯥꯅ ꯃꯥꯏ ꯀꯆꯣꯔꯤꯗꯣ ꯑꯣꯛꯑꯔꯣꯏꯅ ꯑꯃꯨꯛꯀ ꯇꯣꯠꯂꯤꯁꯤꯗ ꯆꯧꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯄꯥꯟꯗ ꯑꯣꯏꯅ ꯍꯧꯗꯣꯔꯦ ꯕꯨꯡꯉꯣꯒꯤ ꯆꯧ ꯍꯧꯅꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗ ꯁꯤꯗ ꯃꯩ ꯊꯥꯒꯠꯂꯛꯑꯦ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯗ ꯃꯩ ꯊꯥꯒꯠꯂꯦ ꯂꯟꯆꯦꯟꯕꯅ ꯁꯤꯗ ꯃꯩ ꯀꯟꯅ ꯊꯥꯒꯠꯂꯤ ꯁꯤ ꯃꯩ ꯆꯥꯈꯠꯂꯛꯑꯅꯤ ꯑꯗꯨꯒ ꯈꯪꯒꯥꯎꯁꯦ ꯇꯧꯔ ꯍꯧꯔꯒꯦ ꯆꯧꯁꯦ ꯃꯅꯨꯡꯗ ꯒ꯭ꯌꯥꯁꯇ ꯇꯧꯕꯗꯣ ꯃꯩ ꯁꯣꯜꯂꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯍꯧꯔꯒꯦꯅ ꯁꯤꯗ ꯍꯧꯅꯕ ꯇꯧꯔꯤ ꯐꯖꯅ ꯆꯥꯛꯑꯦ ꯂꯟꯆꯦꯟꯕꯅ ꯃꯩꯁꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯊꯔꯛꯀꯗꯧꯔꯦ ꯁꯦꯐ ꯕꯨꯡꯉꯣꯒꯤ ꯁꯦꯐ ꯈꯥꯡ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯇꯕ ꯍꯧꯈ꯭ꯔꯦ ꯕꯨꯡꯉꯣꯒꯤꯁꯨ ꯌꯦꯟ ꯍꯥꯟꯅ ꯇꯥꯎꯈ꯭ꯔꯦ ꯃꯥꯏꯁꯦ ꯕ꯭ꯔꯣ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯌꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯑꯣ ꯁꯤꯗ ꯑꯁꯥꯡ ꯑꯁꯥꯡꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯀꯦꯞꯁꯤꯀꯝꯂꯣ ꯑꯣ ꯃꯥꯏꯁꯦ ꯀꯣꯕꯤ ꯒꯖꯔ ꯀꯦꯞꯁꯤꯀꯝ ꯂꯣꯏ ꯁꯨꯔꯦ ꯀꯌꯥꯝ ꯀꯨꯏ ꯉꯧꯗꯣꯏꯅꯣ ꯁꯤꯕꯣ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯕꯅꯤꯅ ꯒꯖꯔꯒꯨꯝꯕꯗꯤ ꯑꯗꯨꯝ ꯍꯤꯡꯅ ꯆꯥꯕ ꯌꯥꯕꯅꯤ ꯀꯥꯟꯗꯦ ꯋꯥꯔꯦ ꯉꯥꯏ ꯄꯪꯖꯥ ꯂꯥꯛꯄꯅꯤ ꯌꯥꯗ꯭ꯔꯦ
ꯌꯦꯟꯁꯦ ꯈꯔꯒꯗꯤ ꯃꯨꯟꯁꯜꯂꯛꯑꯦ ꯃꯥꯏꯁꯦ ꯀꯣꯕꯤ ꯅꯨꯡꯕꯤꯒꯁꯦ ꯈꯔꯒ ꯃꯨꯟꯁꯜꯂꯛꯑꯦ ꯃꯩꯁꯤꯁꯨ ꯀꯜꯂꯤꯌꯦ ꯃꯈꯥꯗ ꯎꯁꯣꯞꯀꯤ ꯆꯥꯛ ꯊꯣꯡꯕꯩ ꯇꯥꯏꯞ ꯃꯣꯟꯁꯤ ꯆꯧ ꯍꯥꯞꯇ꯭ꯔꯕ꯭ꯔꯣ ꯆꯧꯁꯤ ꯀꯌꯥꯅꯣ ꯄꯦꯀꯦꯠ ꯑꯅꯤꯁꯦ ꯄꯨꯂꯞꯅꯤꯅꯦ ꯍꯧꯗꯣꯏꯁꯦ ꯑꯩꯒꯤꯗꯤ ꯇꯤꯐꯤꯟꯗ ꯈꯔ ꯍꯥꯞꯄꯛꯎꯕ ꯀꯩꯕ ꯇꯤꯐꯤꯟꯗ ꯈꯔ ꯍꯥꯞꯄꯛꯎꯕ ꯌꯥꯝ ꯆꯥꯔꯣꯏꯕ ꯆꯥꯕ ꯌꯥꯝ ꯌꯥꯔꯣꯏꯕ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯣ ꯁꯤ ꯀꯩꯅꯣ ꯁꯦꯖꯋꯥꯟ ꯁꯣꯁ ꯕꯣꯒꯤ ꯁꯦꯖꯋꯥꯟ ꯁꯣꯁ ꯊꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯣ ꯂꯣꯏꯔꯕꯁꯦ ꯊꯥꯛꯄ ꯌꯥꯕ ꯂꯣꯏ ꯊꯥꯛꯈ꯭ꯔꯦꯀꯣ ꯑꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯪꯒꯨꯕꯤ ꯌꯦ ꯍꯜꯂꯣ ꯃꯌꯥꯝ ꯇꯧꯔꯣꯗꯅ ꯁꯦ ꯍꯜꯂꯣ ꯍꯥꯎ ꯍꯥꯎ ꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯣꯅꯥꯒꯤ ꯀꯆꯣꯔꯤ ꯕꯨꯡꯉꯣꯅ ꯍꯧꯕ ꯆꯧꯃꯤꯟ ꯑꯗꯒꯤ ꯃꯣꯃꯣ ꯋꯥꯠꯂꯤ ꯕꯨꯕꯨ ꯉꯁꯤꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇꯒꯤꯅ ꯅ꯭ꯌꯨ ꯌꯔꯐꯥꯎ ꯌꯦꯟ ꯆꯥꯅꯤꯌꯦ ꯑꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇ꯭ꯔꯦ ꯀꯦꯟꯗꯤꯅ ꯆꯥꯗꯣꯏꯒꯤ ꯂꯥꯝꯗꯅ ꯃꯥ ꯉꯥꯏ ꯂꯩꯔꯦ ꯍꯧꯖꯤꯛ Oh ya ya sek glass am tawo Bungona magi spoon dagi fork dagi akoi bungogi restaurant ama ano yam thuba matamda hangani mya mai restaurant hangno ma hojitagi laisan ma horom ne pochai je spoon fork magi ngakte ne silai re magi spoon dagi fork dagi mayam se akoi ngasi use tawrni inaugurate tawrni magi spoon ga fork ka je Sa som da sa da ngai ma line da lei ma ya loi le ye ni matung da ngasi non veg sa do ne chicken after 2 years adu sa do ni hai ngai da kendi na loi le me plate se First bite of chicken after 2 years. How bro? How bro? Legend ba how bro? Say huzik akoi Bobby adagi Jessica Merry Christmas. Bobby ne mama ne baba ne moi sakidore huzik. Moi hana thadok pigirage se babaga mamaga bobiga moi han sakidore sago biju tin bathole sago bia where you kept no where you bunny cap cha put on your bunny cap wow you look so nice Bye, bye. No, come here. Bapa uncle. You want to open the gate? Okay. Gubina hange ko. To, pupui sa kidore. Bye-bye tau ko na. Bye-bye. Isa kre ko. Bye-bye tau. Bye-bye tau ko bobok to. Bye-bye. Sakre. Okay. Green car. Okay. Ako. Okay. What is the green car? Green car. Yes, the green car. Where is Kaka Candy bike? Here. Look, it's right here. Then This one. Oh, it's here. Okay. Sida muna mayam se saba thakpa loirmina tumnaba ing bas da turmeric tea ne na muk semdare mayam asi muk mahau ka ngasi hawra yeng asi mo my friend ga somda kai no yang ngangnari akoi khangdo maron da mani kendia turmeric tea se kamai tauge he come the kamai toge. tho
juice มาเลยไหมสิเด็กสิ juice กับจับมันนี่ how bro amtang chinga ga de hairo na kamai to ge test ให้มีกับจับมันนี่ okay zik akhoi sona yong sakki dore bye bye Mana go? Aku ikut hari yang laki kok. Ini saya hari laki. Asyik baik lah. Bye bye. Bye bye. bye 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 Awak nak boy. Bye bye pergi. Bye. Bye bye. Bye bye. See you. bye 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 good night Good night. sorry thono hangalo tho no hai galo sor krai se akoi bungogi Christmas ki ngasi gi special oina penoga cross ki lika mane cross ki sana mane se mit ka doi be akoi bungoga lanchen buga isai ga sakol loidana hojik sakki dore 파자야 란전 만한 이사이들이 커지기다 나이 나이 뭐라 yes pos ma sa ko to gele